Ngasigi video si aina mamangi video da thagtchakhiba flight 571 Kaikhibagi Wari adugi anisuba sarukni. Knagumbana part 1 adu yengbidriba taragadi part 1 adu hanna yengbinaba ningsingjari. Aduga amaramdana masigi pause tarafau kaishu thoina khanjandana Fernando Parado dilerami. Maramdi magi makokta kamaina togani haibagi idea atopa amakhak lerami. Aduga numit 13 surukpa numitadi makhoigi chana thaknaba polamsing adu loidaugi khajiknang khak ngairami. Mafam adudasu pambi singbi sanga amata leramde sumnagi un khaktani leiriba. Asumna numit kharani gi matung chanabasing adu loikhirami amadi makhoi kharadi chaning thangningmana henmanduna plane gi akaiba machet adu fok saba yaunakhi. Adubu masina amukka henna makhoibu anaba amu ohenki. Aduga charam chadadnaduna sigadabik saruk makhoina yamna ngakpa decision ama lorami. Makhoi hingnabagidamuk plane kaiba aduda sikraba moigi family amadi marup mapangsingi asiba haksang adu sarasi haina lepnakhi. Adubu masi tarai ba thabak amadi oiramde maramdi siriba miyoising adu makhoigi family members classmate amadi makhoigi mari mata ngaktani. We have to eat, and the only proteins are the dead bodies of the people that were in this plane. Ahanbadadi makoi saba ngamlamdi adubu numit ninigi matung sadrabadi sigadawribanina adumak saba taki. 29 October plane adu kaikhiba numit 30 nigi matung siribasinggi haksangsing adusu leptana charakpana loisilaklami. Makoi hojik wakhal amata thoktre kari tawgani haibagi wakhal makoi awaba ama oire. Tanja asida numitugi numidang makhoina kaba kabak tumthaba horakkoda ahoba makhol ama tarami. Makhol adu makhoina leiriba ungi sing adu ningkhairakpagi makhol oirami. Wangkhraba chingdol amadagi un mapai sing adu makhoina leiriba mafamdu tamda ningkhairaklami. Aduga makhoigi yarekfam oiriba mafam aduda unna loina kupsin kirami. Awaba amagi matakta awaba polum ama thangatpaga chap manakhre. Aduga thodok aduda unsing aduna phunmadagi miyoi nipangi mathwai manglami. Hojik hingoriba migi masing asi supnagi 19 khakta mangaire. Hojik hingliba makhoi 13 asisu unna loina kupsillaga supnagi ahoba ahangba macha mafam amadani leiriba asi. Said, Roberto, you had it. You are going to die. That's it. A very nice sensation of heat between my legs because I was peeing on myself and saying that's it. Marak asida paradona yochai ama tawraga un adubu hutoklami aduga makhoigi sor honbam khajitang oirabasu semlami. Asumna tawraga numinini chupna makhoina un adubu hutoklami. Asumna wana honaraba matung makhoina un marak adudagi thoraklami. Hek thorakpaga amuk un ngaktagi oiba nonglei nungsit ama lakpa adu makhoina thengarami. Aduna makhoi hanagi ungi surung manung aduda amuk hannuna changba taki. Numit humni chupna pikraba lepa foksandaba krikrik inaba mafum aduda makhoi mi 13 mathwai hingjanaba laikhi. Madugi matung numit humni gi matung surung adudagi laimaida thoraklami. Handak mukti adia adu seng launa langtrik langna leiramle. Makhoina tholaklaba matung makhoina khangki madudi makhoibu kanbinaba kanasu laklaro haibasi. Makoi hingnabagidam mateng ngaibagi mahut makoi masana honajabana farani haibasi khangki. Plane kaifam aduda famduna mateng ngaibagi mahut makoi kaigumba khara tawduna masa hingnaba honabagi matam oire haibasi khanglakhi. Ganesha Parado amadi Bijitin makoi ahumsina survivor singdugi maraktagi khwaidagi masa kanba ahumni. Aduna survivor sing aduna leplami makoi ahumda chanaba amadi senaba firol khara hena piraga makoi ahumna koina chatuna mateng thirunaba haina lepnakhi. Masida makoi ahanba tabak asi makoina hojik leiriba mafam asi sawrakpa kadaidano haiba khangtokpa asiri. Maramdi masi khanglaba kandani makoina kadomda chatuna miyoiba taba mafam yoba ngamgani haiba khanggadawriba asi. Makoigi maraktagi amana hairei plane adu kaidringai mamangda pilot makoi hojik Curicó haiba mafam asi landuna paire haikiba tahowi haina hairaklami. Adudagi makoina khanki Chile si mafam asigi nongsuplomda soidana leiramgani haina khanki. Adugu nongsuplomda sumsal agadi soidana mi taba mafam thengnagani haina khanki. Adubu asengbadadi makhoina khalliba asi loina lalami. Maramdi ngasai pilot na haikiba adu aranbani maramdi pilot masama fog plane adu kadaida pairibano haibasi khangmanati. Asengbadadi plane adu makhoina khallibadgu ona tainana nongpok romda kilometer 89 chalaga leiba mafam oigadawribani. Adubu masigi knowledge ama fog laitana makhoi ahum mateng thiba chatnabagidamak sem sarami. 15 October plane adu kaikhiba numit 13 gi matung makhoi ahum mateng thiba khongsa lakhi. Pung amamung nongpok lomda chatlaba matung ahanbada kaikhiba makhoigi plane adugi maning thangba saruk adu thengnarami. Maduda makhoina suitcases kaya ama chocolate box milk patties ahum
ram bottles-sing, firol-sing, comic books amadi hidak langthangna chingba khara thengnakhi. Masida sunatana mafam adudagi makoina two-way radio system amasu thengnakhi. Ashigumlaba radio system asi sumdagi incoming message khak natana outgoing message su support torami haibadi makoina message thabasu yarami. Numit tugi numidang dumani makoi hum mafam aduda yareklami aduga nongalaga amuk nongpok amda mate khara chatpa horami. Adubu makoi humna khalami madudi radio du on tongnaba hana hotnabana faroidra haina. Kaiguma makoina radio du on toba ngamba taragadi makoi gi yamna live faba haibudu oigadoribani. Aduna makoi ngasai gi radio fangfam aduda amuk halaklami. Mafam adudagi kilo kun gamari lumba battery amasu fanglami. Battery adu yamna lumbana maram oiraga ngasai gi mayamna lehoriba mafam adu tamna puduna chatpadi oithoklaroi. Aduna mafam aduda adum tawrasi haina makoina leplami. Makoina chatlaga ngasai gi electronics ki maramda khara khang haiba nupa Roy Harley du puraga laklami. Adubu masigi plant si mai paklamdi maramdi ngasai gi plane dugi electrical system si 115 volt AC ni aduga amarumdana battery duna supnagi 24 volt ni amadi DC ni. Aduna ani du connect tongnabai pambai asi amatta lairamdi. Numit kharani kanna honadana radio du on tongnoba torami adubu upai lai kiti. Aduna makoi hingnabagi namag hanagi plan adu makha sathawa natana atai upai lairamdi. 11 December plane adu kaikhiba numit yengkhai mapanni gi matung ungi ching adu amung ningkhairak maduda miyoi ahumsu mathwai manglami. Hauzik hingoriba mi gi masing asi supnagi 13 khakta ngai hore. Aduga hauzik makoi mateng thiba chatpa asida numidang ingkraba mafum asida tumnabagi damak pambai amadi darkar tarami. Survivors sing adugi marakta chahi 19 khakta ngairiba Carlos Miguel Rodriguez kogun pa macha amakak yarami. Mahaki mamana mangonda fi kamaina fort kani takpikhiba adu mahakna khangning ningsinglakhi. Mahaka loinana fi fonanaba yetum amadi langsing puduna laklami. Mahaki idea si firol kya bu lonsinaduna fotlaga tumnanaba nukshit amadi unchangloidaba khawjaw ama saba asani. Idea that with the insulation you can make a sleeping bag. But I not only had the idea, I made it myself. Mathangi numita 12 December plane adu kaikhiba tha ani mapung farabagi matung thongna lairba nupa ahum parado kanesa amadi visitin makhoi ahum mi tabu fam thiba thorakhi. Makoi ahum asi hana ching kabagi experience kaishu laiti adugi sumathakta ching kabada seasonana khusu khulaina chingba amata yaodana makoi ahumna unna pik thalaba chingjaw odubu kaba hawraklami. Makoina hojik chatoriba si wangkraba ching ama maton yongnoba kaga toribani aduga ching adugi nakal amaduda chire leramgani haina makoina khallubani. Makoina khalami kilometer khara chalaga soidana mi taba mafam yorani haina amadi numit nini humnigi khongchat oigani haina khalami. Aduna makoina sumnagi numit humni gi sanaba khak puraga laglami. Paradona ingkraba weather amadi un singdagi ngakthoknaba jeans khongra ohum lonjinaraga selami. Aduga maki t-shirt ki mathaktuda su sweater ohum amasu lelami. Khongdona moza si mari lolaga tonglami aduga moza dugi mathakta amuksu plastic bag amuksu upsilami. Makoina chaliba mafam adu asoki matik inglami. Aduga makoi ahumna chaliba si sing kabada seasonanaba khusu khulai amata yaramdi. Map, compass amata yaudi amadi ching kabagi experience karisu leivanatte. Wangkraba chingdol adu asumsum kakhalakpada oxygen gi changsu nemtharaklami. Makoi shor honba yamna warami adubu masimak oiduna su ninghanaba leitana makoi hum leptana chatlami. Moina ngasai saraga purakhiba tumnaba khawjaw adu numidangi matamna yamna kanarami. Khawjaw adugi manungda makoi hum punna tumlaga numidangi ahingba adudagi ngakthoklami. Nongalaga amung nuksa mangal khara hek phangbaga amung makoi hum chatpa horoklami. Tapna makoi lepa laitana chatlami. Asumna nongma hokre amuksa asumna nini hokre aduga mathangi numit ki ayukta makoina khanglaki madudi makoina lakleba lambai si silerumda natti onare haibasi khanglaki. Sanabasu asum loisilakpana visitna mahak hallage haina hairami aduga makoi ani khakta chatnaba hairami natrabadi sanabasi konararoi pulap siba tare hairami. Asumna 15 October visitin makoi gi plane kaifam aduda halakba horaki. Halakpagi lambi asdi yamna laiki maramdi sing adu yungna kumdara kadoribani. Visitin plane gi set ama toraga maduda famlagu unna aduda nanthaduna kumtharaklami. Asumna makoina numit humni chupna kakiba ching adu supnagi pung amagi maya khakta changki halakpa matamda. Aduga parado amadi kenesa makoi ani lepa laitana ching adu karami. Pung ahungi matung makoi ani ching adugi khwaidagi wangmal chingdol yorami. Aduga chingdol adu hek yawbaga makoina koina yenglubada urami madudi mafam aduda supnagi ching khaktang leiba urami. Makoi yamna ningba kairami adubu parado asa amaga loinana arapa mafam singda koina yengduna lerami. Mafam adugi nongsup thangba yamna lappa mafam amada un leitaba sing amakhak urami mahakna. Makoi anina khalami madudi un leitaba sing adomna chatpana fagani haina
ꯃꯈꯣꯏꯅ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ ꯍꯥꯏꯅ ꯄꯥꯔꯥꯗꯣ ꯑꯃꯗꯤ ꯀꯦꯅꯦꯁꯥ ꯆꯤꯡ ꯀꯌꯥꯕꯨ ꯂꯥꯟꯗꯨꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯐꯝ ꯑꯗꯣꯝꯗ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯑꯃꯈꯛ ꯌꯧꯔꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯇꯨꯔꯦꯜ ꯑꯃꯁꯨ ꯃꯈꯣꯏꯅ ꯊꯦꯡꯅꯔꯝꯃꯤ ꯇꯨꯔꯦꯜ ꯊꯦꯡꯅꯕ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯑꯃꯅꯤ ꯃꯔꯝꯗꯤ ꯇꯨꯔꯦꯜ ꯑꯗꯨꯅ ꯆꯦꯟꯊꯕ ꯃꯥꯏꯀꯩꯂꯣꯝꯗ ꯁꯨꯝ ꯆꯠꯂꯕꯗꯤ ꯃꯤ ꯇꯥꯕ ꯃꯐꯝꯗꯤ ꯁꯣꯏꯗꯅ ꯊꯦꯡꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯨꯝ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ 9ꯅꯤ ꯆꯨꯞꯅ ꯆꯠꯂꯕ ꯃꯇꯨꯡ 20 ꯗꯤꯁꯦꯝꯕꯔ ꯃꯤ ꯇꯥꯕꯒꯤ ꯃꯃꯤ ꯎꯕ ꯐꯪꯕ ꯃꯐꯝ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯁꯟ ꯀꯌꯥ ꯁꯖꯤꯛ ꯆꯥꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯝꯃꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯋꯥꯃꯟꯕꯅ ꯆꯠꯄ ꯐꯥꯎ ꯉꯝꯂꯝꯗꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯁꯒꯣꯜ ꯇꯧꯕ ꯃꯤꯑꯣꯏ 3 ꯃꯈꯣꯏꯅ ꯎꯔꯝꯃꯤ ꯃꯗꯨꯗ ꯄꯥꯔꯥꯗꯣꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯈꯣꯏꯕꯨ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯆꯦꯟꯕꯒꯤ ꯃꯈꯣꯜꯗꯣ ꯍꯧꯃꯟꯈꯤꯕꯅ ꯃꯈꯣꯏꯅ ꯀꯧꯔꯤꯕ ꯑꯗꯨ ꯃꯈꯣꯏꯅ ꯇꯥꯕꯤꯔꯝꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯒꯣꯜ ꯇꯧꯕ ꯅꯨꯄꯥ 3ꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯄꯥꯔꯥꯗꯣ ꯑꯃꯗꯤ ꯀꯦꯅꯦꯁꯥꯕꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯎꯔꯛꯂꯝꯃꯤ ꯍꯌꯦꯡ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯌꯦꯡ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛꯀ ꯂꯥꯛꯂꯝꯃꯤ ꯍꯟꯗꯛꯇꯤ ꯃꯍꯥꯛꯅ ꯆꯦ ꯑꯃꯗꯤ ꯄꯦꯟꯁꯤꯜ ꯑꯃꯒ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯆꯦꯒ ꯄꯦꯟꯁꯤꯜꯒꯗꯨ ꯅꯨꯡ ꯑꯃꯗ ꯀꯤꯔꯒ ꯄꯥꯔꯥꯗꯣ ꯑꯃꯗꯤ ꯀꯦꯅꯦꯁꯥ ꯇꯝꯅ ꯇꯨꯔꯦꯜ ꯋꯥꯡꯃ ꯑꯗꯨꯗ ꯂꯪꯂꯛꯂꯝꯃꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯥꯔꯥꯗꯣꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯇꯝꯖꯅꯕ ꯆꯥꯟꯁ ꯑꯃ ꯐꯪꯈꯤ ꯄꯥꯔꯥꯗꯣꯅ ꯆꯦ ꯑꯗꯨꯗ ꯁ꯭ꯄꯦꯅꯤꯁ ꯂꯣꯟꯗ ꯏꯔꯝꯃꯤ ꯑꯩ ꯆꯤꯡꯗ ꯄ꯭ꯂꯦꯟ ꯑꯃ ꯊꯦꯡꯖꯤꯟꯗꯨꯅ ꯀꯥꯏꯈꯤꯕ ꯑꯗꯨꯗꯒꯤꯅꯤ ꯑꯩ ꯎꯔꯨꯒꯦ ꯃꯆꯥꯅꯤ ꯑꯩꯈꯣꯏ ꯅꯨꯃꯤꯠ 10ꯅꯤ ꯆꯨꯞꯅ ꯈꯣꯡꯅ ꯆꯠꯂꯒ ꯂꯥꯛꯄꯅꯤ ꯑꯩꯒꯤ ꯑꯁꯣꯛꯄ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯃꯊꯛꯁꯤꯗ ꯂꯩꯍꯧꯔꯤ ꯄ꯭ꯂꯦꯟ ꯀꯥꯏꯕ ꯑꯗꯨꯗ ꯍꯤꯡꯍꯧꯕ ꯃꯤꯑꯣꯏ 14ꯁꯨ ꯂꯩꯍꯧꯔꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯊꯣꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯣꯜꯂꯦ ꯅꯣꯏ ꯑꯩꯈꯣꯏꯕꯨ ꯀꯔꯝ ꯀꯥꯟꯗ ꯀꯟꯕꯤꯕ ꯂꯥꯛꯇꯣꯏꯅꯣ ꯑꯩꯈꯣꯏ ꯆꯠꯄ ꯐꯥꯎ ꯐꯖꯅ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯃꯁꯤꯒꯤ ꯃꯦꯁꯦꯖ ꯑꯁꯤꯕꯨ ꯐꯪꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯆꯤꯂꯦꯗꯒꯤ ꯂꯧꯎꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯃꯃꯤꯡꯅ ꯁꯔꯖꯤꯑꯣ ꯀꯥꯇꯥꯂꯣꯟ ꯀꯧꯔꯝꯃꯤ ꯃꯍꯥꯛꯅ ꯆꯦꯖꯦꯠ ꯑꯗꯨꯗ ꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯄꯥꯔꯒ ꯈꯪꯂꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯅ ꯁꯥꯏꯟ ꯇꯧꯔꯛꯂꯝꯃꯤ ꯁꯔꯖꯤꯑꯣ ꯀꯥꯇꯥꯂꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯄ꯭ꯂꯦꯟ ꯑꯃ ꯀꯥꯏꯈꯤꯕꯒꯤ ꯄꯥꯎꯆꯦꯗ ꯌꯥꯎꯈꯤꯕ ꯑꯗꯨ ꯄ꯭ꯂꯦꯟ ꯑꯗꯨ ꯀꯥꯏꯔꯕꯒꯤ ꯇꯨꯡ ꯊꯥ 2 ꯍꯦꯜꯂꯕꯁꯤꯗ ꯃꯗꯨꯗ ꯍꯤꯡꯍꯧꯕ ꯃꯤ ꯌꯥꯎꯏ ꯇꯥꯕꯗ ꯃꯍꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯉꯛꯄ ꯑꯃ ꯑꯣꯏꯈꯤ ꯁꯔꯖꯤꯑꯣꯅ ꯕ꯭ꯔꯦꯗ ꯃꯆꯦꯠ ꯑꯃ ꯄꯥꯔꯥꯗꯣ ꯑꯃꯗꯤ ꯀꯦꯅꯦꯁꯥ ꯇꯝꯅ ꯇꯨꯔꯦꯜ ꯋꯥꯡꯃꯗꯨꯗꯒꯤ ꯂꯪꯂꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯄꯨꯡ 10 ꯆꯨꯞꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯊꯧꯔꯒ ꯁꯤꯇꯤ ꯌꯧꯅꯕ ꯆꯠꯂꯝꯃꯤ ꯁꯤꯇꯤ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯁꯔꯖꯤꯑꯣꯅ ꯃꯐꯝꯗꯨꯒꯤ ꯑꯥꯔꯃꯤ ꯀꯃꯥꯟꯗꯔꯗ ꯄꯥꯎ ꯑꯁꯤ ꯇꯝꯂꯝꯃꯤ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯁꯥꯟꯇꯤꯌꯥꯒꯣꯒꯤ ꯑꯥꯔꯃꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯇ ꯄꯥꯎ ꯑꯁꯤ ꯄꯤꯔꯝꯃꯤ ꯃꯔꯛ ꯑꯁꯤꯗ ꯁꯔꯖꯤꯑꯣꯅ ꯄꯥꯔꯥꯗꯣ ꯑꯃꯗꯤ ꯀꯦꯅꯦꯁꯥꯕꯨ ꯃꯥꯒꯤ ꯁꯒꯣꯜꯗ ꯍꯥꯞꯂꯒ ꯂꯣꯁ ꯃꯦꯟꯇꯦꯅꯦꯟꯁ ꯍꯥꯏꯕ ꯁꯍꯔ ꯑꯁꯤ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯄꯣꯊꯥꯍꯜꯂꯝꯃꯤ ꯃꯃꯩ ꯊꯪꯅ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯆꯤꯡꯗꯣꯜ ꯀꯌꯥ ꯀꯥꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯄꯨꯟꯅ 61 ꯀꯤꯂꯣꯃꯤꯇꯔꯁ ꯍꯦꯟꯅ ꯅꯨꯃꯤꯠ 10ꯅꯤ ꯆꯨꯞꯅ ꯃꯈꯣꯡꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯈꯤ ꯃꯌꯥꯝꯁꯨ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ ꯀꯤꯂꯣꯃꯤꯇꯔ 61 ꯍꯦꯟꯅ ꯆꯤꯡꯗ ꯀꯥꯈꯠ ꯀꯨꯝꯗ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯀꯦꯅꯦꯁꯥ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯕꯣꯗꯤ ꯋꯦꯠꯇꯨꯗꯒꯤ ꯇꯪꯈꯥꯏ ꯑꯃ तारami ꯁꯨꯞꯅꯒꯤ 44 kg ꯈꯛꯇ ꯂꯨꯝꯂꯝꯃꯤ ¿Pudieron sobrevivir ustedes? ¿De qué se alimentaban? Bueno, sobre hay ese tema. personas que no Sí. empezamos a contestar. ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯊꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁ ꯑꯃ ꯑꯣꯏꯔꯛꯈꯤ ꯃꯥꯂꯦꯝꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯉꯛꯄ ꯑꯣꯏꯅꯈꯤ ꯑꯥꯔꯃꯤ ꯑꯣꯐꯤꯁꯔꯁꯤꯡꯗꯨꯅ ꯄꯥꯔꯥꯗꯣꯕꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯝꯃꯤ ꯄꯥꯔꯥꯗꯣꯅ ꯃꯈꯣꯏꯅ ꯂꯥꯛꯈꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯃꯦꯞꯇ ꯇꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯄꯥꯔꯥꯗꯣꯕꯨ ꯍꯦꯂꯤꯀꯣꯞꯇꯔꯗ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯄꯥꯔꯥꯗꯣꯒꯤ ꯃꯇꯦꯡꯗꯒꯤ ꯂꯦꯝꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨ ꯑꯥꯔꯃꯤ ꯀꯃꯥꯟꯗꯔꯗꯨꯅ ꯈꯪꯕ ꯉꯝꯈꯤ 22 ꯗꯤꯁꯦꯝꯕꯔ ꯄ꯭ꯂꯦꯟ ꯑꯗꯨ ꯀꯥꯏꯈꯤꯕ ꯅꯨꯃꯤꯠ 70ꯒꯤ ꯃꯇꯨꯡ ꯍꯦꯂꯤꯀꯣꯞꯇꯔ 2 ꯄ꯭ꯂꯦꯟ ꯀꯥꯏꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯁꯔꯚꯥꯏꯚꯔ 13 ꯑꯗꯨ ꯀꯟꯕ ꯉꯝꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯗꯤ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯝꯃꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯕꯗ ꯑꯩꯈꯣꯏꯗ ꯈꯥꯡꯕ ꯀꯟꯕ ꯑꯃꯗꯤ ꯊꯧꯅꯥ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯗꯕ ꯊꯕꯛ ꯂꯩꯔꯣꯏ ꯑꯗꯨꯅ ꯍꯥꯏꯅꯕ ꯂꯩꯔꯤꯕꯗꯨꯅꯤ where there's a will there's a way